Ngasi gi oiba tongan ba page kharagi poseng collection tawbagi manungda iduning thawhairiba page asina phongdokpagi matung ina cookie gi panel discussion da thangmillen mate ki IT gi defense and spokesperson na hairiba si Myanmar Exile National Unity Government NUG ga KNAB gi agreement amagi Makhada KNAB na Millitary Juntagi Mathakta lan Houbni haiba wafam asina ahan boina khodol tamjage amadi video asibu meng tabiriba punamapu Loktak Mapao updates ki makaidagi taram oksapaga loinana ikai kamna butchari cookie gi panel discussion da thangmillen mate ki IT gi defense and spokesperson na hairiba se Myanmar Exile National Unity Government NUG ga KNAB gi agreement amagi Makhada KNAB na Military Junta gi Mathakta lan Houbni hairi karigumba NUG na lan ngamba taragadi Sekang region ki manungda cookie state Myanmar manungda pigani haina NUG amadi KNAB agreement sign tawnai hairi India na support tawriba si Joe Biden government na India government da 75 USD millions pira India da changlakpa Myanmar displaced persons singi mateng oinana ba amana 50 USD million gumbagi polam segang amadi Chin state ta United Nations Food Program gi makada thanana ba ahen ba sempham pira hairi Manipur da cookie leader mayam lan manungda ina khulauri ba asi US na thadar ki ba paisa mayam adu India government ka yena bagini paisa phangbagini Mizoram CM na US ta chalaga lauri ba adu Kasin state ta volunteers mayam training chalanaba kanana khonge training paisa kanana puthoke training loiraga Kasin state ki manungda military junta gi mathakta lan haubada seasonary karigino senthorok paseng Myanmar tamu town da agreement amagi Makhada namduna duty toholiba karigino volunteers singi thagi kharsa TS 5 to 10k kanana puthokbage kadai dagi lakpa paisa na pibage Myanmar manungda KNAB sibada goina ex gracia piriba karigino haiba wang hangli Joe Biden gi matamda Myanmar funding Toramba adu Donald Trump gi matamda full stop tawre sadal exit tawkhre aduga PDF fund laitre lankan na sokna bangamdre European Union su NUG PDF ta fund thada ba maning hankhre September thadagi US ta refugee oina lairuba Myanmar macha sing Makhata na visa piraroi force deport tarolagani aduna NUG office su Myanmar Segang region ki PDF stronghold jagada hongdorpa haukhre Myanmar refugee crisis problem hausik Thailand amadi Laos ta lairi hanadi US funding gi Makhada chalairambani India su US funding utilization piba hek loikibaga makha paisa lai refugee management crisis thengnaragani KNAB wrong step thadau amadi Wi-Fi leader gi chatting da khanariba adu chumlabani Sin state ki manungda thadau tribe asi ethnic group oina sakhangbani Segang region ki ethnic group manungda thadau yaude cookie haiba asima Myanmar da unrecognized ethnic group ni cookie state ama NUG Segang region ki manungda pigani hariba adu fall promise agreement ni PDF ki manungda thadau battalion lai makoina PDF ki part ama oina chatminari India ki plan na US tagi fan lauraga PDF sagatpagi namada KNAB da paisa thadaraga maitai amade Naga rebel group takthokpani Kasin state ki KIA singa India gi agency singa aronba agreement ama Makhada KIA da benefit kaya piduna NSN takthokna ba 1985 tagina 1990 da fawa plan tawki matungda cookie gi KNA ga amuk India gi secret agency singa kusamnaraga chatpa hauki Rajiv Gandhi gi matamda India neighbor policy da Sri Lanka da peacekeeping mission completely fail oike housing power da India US Vietnam great defeat haina khangnai Myanmar manungi 88 haina khangnaba student uprising da openly support tawduna Myanmar da democracy hanjinaba student amadi activist sing da mateng pangsinki 88 uprising da chantorakpa Myanmar macha sing aduni Manipur da hauzik cookie leader oiraga lairiba sing ase Sri Lanka da Tamil tokibagi damak Rajiv Gandhi assassinate tawkhre South India sing na North India ga mai onchinaba yakidriba ase Rajiv Gandhi gi matamdagi khangen henke maramdi Rajiv Gandhi policy soikibagini Indira Gandhi nadi Sri Lanka Tamil sing ase support torambani local Tamil Nadu Tamil gi kuthang da Sri Lanka Tamil sing da mateng panglambani 1990 Narasimha Rao gi matamda Look East policy haudoki 88 uprising da Myanmar macha mayam mateng pangkiba adugi advantage lauraga program semba hauki Myanmar immigrants mayam ki result Manipur da hakthengnana Manipur da phangki 1991 dagina 1997 phawba Naga cookie land Manipur manungda soknakhi military
military singna kuki singda phongna mateng pangki naga namthanaba honaki hauzik kuki maitai landa military singna tawriba asidagi yamna henki state government amadi goina innocent gi strength asi overestimate tawkibaga matam adugi sakar kuki da bias laiki amadi innocent da hena awaba oiki matam adugi chief minister RK Dorendro akon mada manipur dagi Norway da ambassador oina chatkani haina chatkhraga Delhi da kullaga laiki house arrest tawraga thambani haina basu laiki haiba wafam sing phongdokli makha satharakpada national highway 2 amadi national highway 37 da pochai pudunu lakpa gari imphal la thunglare hairi national highway 2 amadi national highway 37 da namdamasigi tangai fadana nomada changdraba yadraba pochai pudunu lakpa gari chahunga kunga mari amadi chani ga nifuni thoi hairiba lambi asida apanba yawdana pusilakre makata na pochai pusilakpada khudungthiba thoktanabagi damak chiningai oiba mafam singda security force na kanba section tharang lokhatki manipur district puna makta pamdaba thokdok thoktanabagi damak chinga masung tamda puna checkpoint chamaga mapan hangduna achat ong sing sek tawbagi thabak sathakre haina manipur police control room na thadorokba cherolamana khangalakli makha satharakpada nungthilgi pausi ki sifung ama oiriba kangla paudagi lokhotcharaga thamjage atubada center na lengak samlaktrabadi logi mating logduna manipur gi lengak ama semnaba honagani haiba rameshwar gi wapam thamjage atubada center na lengak samlaktrabadi logi mating logduna manipur lengak ama semnaba honari haina kairau esigi MLA lorembam rameshwar na phongdokhre ngasi kairau makting sabal lekai gi lerak ama concrete road oina semba loraba matung miyamda usinabagi tharomda mangna phongdokhibani MLA na makha taraduna hai thasigi kunga marida BJP gi MLA KH ibom chamadi K Robindro na convener oiba committee amana BJP gi legislature singi oiba mifam ama pachoi esigi MLA sapong kunja kishor keba terada leiba yumda pangthoknaba thorang tawki adubu BJP gi senior MLA kharasu masangamdaba mapanda laikibana chingba yawbadagi mifam adu tangai fadana yaithokibani haujiksu MLA sing pullaga mifam pangthoknaba mahaki makaidagi sapu ama piraga lakli center na athubada lengak ama semnaba thorang silaktrabadi logi mateng lawraga lengak semnaba honagani hairaduna ACSC gi MLA ama oina chakot thorangi thabak ayamba pekhatuna lakli makata na pekhatkigani hainasu mahakna phongdokhi pausi asigi makata na lengak soibadagi khulngak patholaga karigi makoibu phagadawri bano hairi committee on protection of maitai victim morena senduna wangjing kodompokpi sports complex ki mamang national highway 102 gi mataida wakat mifam phamkhre wangjing kodompokpi sports complex relief camp lamding higher secondary school khangabok ACG relief camp singda leiba IDP singna saruk yaduna chathakiba wakat mifam aduda khulngak paisa sing phaba yaroi athubada NRC chanahalu no separate administration resettlement IDP sing haina thaba placard sing sinakhi wakat mifam adu saruk yakiba committee on protection of maitai victim more gi convener thangjam buda maitai na phangdokhibada chahi ani pharaklaba irang asida relief camp da sangjafam lawduna awaba kaya khangna leiriba lanjenari besing ase masa masa gi mayumda athubada hanjana bahona biyu kuki narco terrorist sing satharakliba lan asida khulngak liba ilaisa sing phaba punba yaroi irang asida state amadi central security force singa micham miyam ngak senanaba tawpham thokpa thabak sing toroktabadagi tangai fadana khulngak pasing ase tholakibani haina mangna phongdokhi wakan mifam aduda saruk yakibi inmate amana hai khulngak paisa sing leiramdrabadi chingkhong singa da leiba maitai sing kari oiramgani haiba tamangamde khulngak pasing lalawbanate makhoidi lamdamasigi apunbagi saktam amadi ngamkhai ngakna ba khonariba athawbani lokaina sangsilakliba kuki narco terrorist sing taliba tokhaiba lengak piba yaroi athuba matamda NRC salangadabani haiki